Akespan Imphal, Wahengbam Washington Pau Pajari, Ahanbeda, Maruiba Pau. Security Force and Raijasi Chingamasung Tampaki Zilla Sindagi, Kuchukulai Kaya left and a fagadli. Numit Mapani Chatarapa, Bagaban Jaganati, Ratatakumai, Nasilo Shilagani. Trinidad Amasung Tobago Gimai Paklabakung Kitungda, Pradhan Mantri Narendra Modi, Ngasi Ayuk Argentina Gi Konung, Buenos Aires Tungkre Amasung. Vocal for local Amadi, Toy cluster Singi Mating na Bharat na Laibak sa Mayangkay Hundoida, Sanapot Sing Tadok Pangamle. Raja sida Santi Amadi Tangdulaita Pibam Porak na Bagi Pandamda, Security Force na, Singnaba Mapam Singati Humbagi Tabakamasung Area Domination left on the Satari. Manipur Police ki Control Room ki Chero Lamanahai, Imphal is Zilagi, Sinkai Singdangarang Ti Humbagi Tabak Chatabada, Megjin Yauba 303 Rifle Lama, Megjin Yaudaba 303 Rifle Lama, 36 hand grenade Lama, MK1 explosive Ohum, detonator Ani, AK-47 rifle ki bayonet Ama, SMG carbine ki magazine Ama 303, LMG ki magazine Ama, tear smoke cell Ama, mortar cell Ama amasung nomi maru kaya marung fagat ki. Surasanpur Jila ki Sapmuyel Khul amasung masigatay na bamapam singdagi su Security Force nangarang local met single barrel nongmay Ama, tear smoke cell Nepal amasung nomi maru khar fagat kile. Imphal West Zilla ki Sanbirok Singdagi ngarang Security Force na Semdok Laba Bolt Action Rifle Ama, Magazine Yauba Carbine Submachine Gun Ama, Hand Grenade Ama amasung IED Mari Fagatle. Amaromda, akang naba pau pangbadagi Imphal Police Station ki Manung Chanba, Moirang Komda, ngarang Police na Tihumbagi Tabak Chatabada, Miyamdagi Namduna Sel Kaibida Chenabani Haiba, UNLFP Gimioy Ama Fare. Lilong Police Station ki Manung Chanba, Lilong Turel Ahanbidagi, Hural Lapa Gari Marisu, ngarang Police na Fagale Hairi. Bagaban Jagannath ki Numit Mapal ni Chatarakpa, Ratjatra Kumay, Kanglen, Ngasi, Purna Jatra Pangtok Pagaloina na Loisilagani, Mapungay Betauram, Imphal ki Sri Govindaji Mandir da Pangtokani, Tauram Duda, Bagaban Jagannath, Mayambung Balabhadra Masung Machani Biamat, Subhadra, Lengsin Bak, Manungi Kang, Bhakta Kayana Singani, Purna Jatra, Kanglen ki Tauram, Imphal ki Bijay Govinda, Iskon Mani Mandir, Amasung Laikai Singda Sukang, Chingduna Pangtok Nagani. Coordinating Committee on Disturbance-Free Educational Zone Demand Sinduna, Mahi Masing Tambada, Ayat Apan Layhandana Bagi Kongsat Ama, Haujik, Ngayaki Mamangda, Imphal gi, Tangwi Bandaleba Tau Ground Dagi, Imphal College Pawasat Kre. Wajasing Amasung Mahiroi Singi Tongan Balukpaya na Saruk Yakiba Reli, Adugi Tungda, Imphal College da, Miyam gi Oiba Mipam Pangtokani. Taubala Masung Bishnupur Dasu, Tara Nipal Suba, Mahima Sing Tambada, Ayat Apan Pi Dana Badabi Tauba Namit ki Palan Tauram, Pangtok Nari. Trinidad Amasung Tobago ki Mai Pak Laba Kongchat ki Tungda, Pradhan Mantri Narendra Modi Ngasi Ayuk, Argentina ki Konung, Buenos Aires Tungkre. Mahang na Laigedaba Hotel Tamna Lakpada, Pradhan Mantri Bulaibak Adudaleba Bharat Machasingna, Harau Tayam na Oki. Sri Modi na Argentina ki Rashtrapati, Xavier Nili Gangasi Numidang Waidam Unagani Amasung Laibak Anigi Mari Hena Cecil Hanaba Amadi Nauna Tengbang Pinabaya Hiram Singh Kangdokani Mang na Trinidad Amasung Tobago de Lairingaida Laibak Anina Infrastructure Amasung Pharmaceutical Yauna Tongan Balam Singh da Tengbang Pinaba Henget Hanaba Yana Warol Taruk Shahi Tongnaki Pradhan Mantri na Laibak Adugi Mahakapam Manaba Kamala Prasad Bisetsarga Port of Spain gi iconic Red House ta tongan behiram da ngarang numidang wari sanar batungda yana warol singadu sahi tongna kibani madugi tungda social media da thagat pa warol da Sri Modi na hai disaster management climate change ngaksel technology ana layeng amasung lau singi lamda thijin khochin bagi thabak kum behiram singda tengbang pina behengat handuna sel thungi phiwam amadi masigi mari hena phagat hanaba honaba haina sulaibak anina yanaki Lusingba Anina, terrorism ki mayokta malengu oiba changsiliba kongjang ngachi hena mapangal kankhat hanba haina suyanaki. Pradhan Mantri na Trinidad amasung Tobago gi Rashtrapati Kristal Kalalugasu Rashtrapati Bhavan da unaki. Madugi mamangda
Laibak adugi parliament ki apunba mifamda wangang bada Pradhan Mantri na hai awang bathakta Global South pu masigi phangpham thokpa mafam phanghanaba Bharat na mapang laibak Singapore na thabak paikhat minagani mang na hai. In times of disaster, we have responded swiftly with aid, relief and solidarity. Our development partnerships are demand-driven, respectful and without conditions. Distinguished members, it is time for us to work together to give the Global South its rightful seat at the right table. Paugi miphamamada wangang bada mapal thoram mantralogi Secretary South Nila Malhotra na hai Trinidad amasung Tobago na Coalition for Disaster Resilience Infrastructure CDRI amasung Global Biofuel Alliance ta yauragani haina su laukthokre. Pradhan Mantri Narendra Modi na tha sigi taruk amasung tareta Brazil gi Rio de Janeiro da pangthokpa BRICS ki awang bathaki mifam da su saruk yagani. Tabi iba pawasi Akashvani Imphal dagini. Kendra ki Commerce amasung Industry Mantri Piyush Goyal na hairi Malem gi laibak sa mayangkai humdoida Bharat na sanapot sing yoli New Delhi dangarang pangthokpa tarataruk suba Toy Biz International B2B Expo isingani kun mga wangang bada Shri Goyal na hai Vocal for local gi wakalon makada startup singda akan na bamidyang changduna magulay ba sanapot sing puthorak padagi miray bakta Bharat na saba sanapot sing he na may pak na yon bangam lakli. Pradhan Mantri Mudra Yojana gi makada startup kaya khongjal yang na chawkhalakli micro small amasung medium enterprises mantraloy gi makada sanapot sanaba toy cluster taranipal lingkhatuna sanapot ki photok sing he na puthokpang amale haina su Shri Goyal na makhata na phongdokhi. Shri Goyal na hai Bharat na lalol itikoy ba yana warol khudingmak masagi oiba phibam yenglaga khanai amasung lalol itiki thabak khudingmak akaknaba matam gi manung da pangthokna bahona de. New Delhi da America ga lalol itik tongnobagi matangda paumi singda wangang bada mantri na hai nakal anima ki kana ba leirabada da athing ba yaudana lalol itik tongnobagi yana warol sing sahi tongnai mapung pharaba amasung leibak ki swarthada oiraba matamda yana warol sing adu sahi tongnai haina su mangna makhata ki America European Union amasung New Zealand yaungna tongan ba leibak singal lalol itiki yana warol sing sahi tongnana basu wari shanari haina Shri Goyal na makhata ki. Uparashtrapati Jagdeep Dhankar numit ini ki khongchata hayang Kerala pangani ningthaukabe numita Rashtrapati na Thrissur jila gi Guru Bayur Mandir da lai khoramgani madugi tungda Shri Dhankar na National University of Advanced Legal Studies Kochi da mahiroi sing amasung faculty ga unaduna wari shanagani. Russia na nauna Ukraine ki mathakta nongthakta gi landakre Ukraine ki Rashtrapati Volodymyr Zelensky na hai haukiba matam khara sigi manungda khwaitagi sathiba mawngda Russia na Ukraine gi mathakta drone amasung ballistic missile sahum kunthra yaungna tongan ba target sangma yangkhaida nongthaktagi landarakhi mangna hai Ukraine na su nongthaki target chani humbudra di kapthaki electronics ki oiba lalongna drone chani nipan jam thokhanki maragasida America ki Rashtrapati Donald Trump na Ukraine da hojik oiriba phiba masida penda ba phongdokre Russia gi Rashtrapati Vladimir Putin ga telephone da wari chanarba tungda Shri Trump na hai ungkhanari ba phiba masina maram oiduna sakhwat thorang gi thabak amata paikhat pangamdre amaromda Russia amasung Ukraine na mamang thada Istanbul da yanakhiba warol gi makhada nauna lan gi bandi sing arang pithok pisin tawna khre aroibada maroiba pau amukhana Security Force na Rajya sigi chingna masung tampaki jila singdagi khuchu khulai kaya leptana fagali numit mapani chatharakpa Bhagavan Jagannath ki Rath Yatra ko mai ngasi losilagani Trinidad amasung Tobago ki mai paklaba khongjat ki tungda Pradhan Mantri Narendra Modi ngasi ayuk Argentina ki konung Buenos Aires ta thungkre amasung Vocal for local amasung toy cluster singi matengna Bharat na leibak sama yangkai humdoida sanapot sing thadok pangamle Paulo Jare